Meeyamgi Punsi amasung Thum ngak senba ngamdaba tarabadi Meeyamna government Leitabaga Chap Manana Khallakpa Tabani haina Manipur Maitai Pangal Welfare Organization Mmwo gi IPR Secretary Sabir Ifamna Thadorakpa press release amana fongdorakli. Haukiba chahi Inglising ani kulhumdoi gi May 3 dagi lamdam asida hingsa gi thodok wathok kaya thoktuna Manipur gi apunba saktamda yamna chauna singnarakpa Amadi Manipur gi territorial integrity thugaidaba yaroi haiduna Kanglup amana Manipur Meeyamda landarakliba asigi mayokta Manipur Maitai Pangal Welfare Organization Mmwo na Idea of United Manipur gi wakhalonga loinana challenge tawduna lakli asigumba matam asida tampak lamda operate tawba khutlai paiba singi maraktagi kangbu kharana aikoigi Meeyamgi marakta Kanglup furup naiba mawongda awot anai tawrakpa amadi mihat mipun chatharakpa asi laibak thibani asigumba thawong asi Mmwo amadi Manipur Meeyamgi Idea of Manipur gi wakhalon adugi mayoktani lamdam asigi hauzik oiriba issue asi khutlai paiba kharagi Kanglup furup naiba thawongdagi henna lushinna bamachak ama oirakpa yai haibasi ngasigi Manipur government na matam lairingaida yengsilhoba mathau tai government na matam chana thabak laukhathaudrabadi khutlai paidaba micham miyam asi khangba ngambagi mapan lan khiduna makutta khutlai paikhatnaraktuna lamdam asida civil war thoklakloi hainingai leite maramasina Manipur government ama lairabadi government amagi tawfam thokpa thodang adu mapung fana tawbiyu government asina law and order mapung fana control ngamlaktrabadi khutlai pairamdaba micham miyam masa ngakthok chanaba khutlai pairakpa haibasi masana tabani hairi Meeyamgi Punsi amasung Thum ngak senba ngamdaba tarabadi Meeyamna government Leitabaga Chap Manana Khallakpa tabani loinana social media da fongna mi hatkani thengnabada lemna tharoi haina threat tawba kaya post tawraklibasing laingaki mari leinaba agency singna khangsin usinadana leithokliba asigi wahanthok karino cyber crime haina leiriba Manipur police ki unit asi supnagi pen dabagi kanagumbana laingaki mayokta wanganglakpa adukhak yengsinnaba leiba agency amara social media da fongna communal hatred sandokliba amadi fongna mi hatkani thengnabada loishingani haina threat tawriba amasung comment tawriba sing asidi action lokhatpam thoktabra haina su cherol asida hanglakli loinana kairanga wanglaikai da leiba MD Sahanawaspu makutta khutlai matik chana paiba kangbu amana tamthina furaga hatpikhiba adu Mmwo na akanba mawongda condemn tawbaga loinana Sahanawas ki misi asigi achumba wayel fanghangadabani haina su fongdorakli